Meitei Leepun gi Luching Purel Mayengbam Pramot ngase ayuk Langol chatpa lambi gi Shija Hospital youramdaida shakhangdaba mamai mamit khumba meeoi kharana Nongmeina Kaptuna Hatnaba Hotnaramle laibak phabadagi mahak samna nanthokhoure thogdok asing ase ayuk pung 8:08 adwaida lamphel police station na konba Langol Shija Hospital lambi gi NIT khare hendok laga Shija Hospital youramdaida lambi nakanda yungba mobile tower amagi manakta thokibani Thodok asibu haktheng na thengna huba Mayengbam Pramot ki driver na TOMTV da phongdorapagi matungina ngase ayuk pung 8 khare helakpa adwaida mahak amadi Meitei Leepun gi Luching Purel Mayengbam Pramot dark gray machu gi bolero registration number MN05A 7410 da tongduna Langol da leiba Meitei Leepun gi office da meeting ama yawba lakhi makhoi anina tonglakpa gari aduna NIT gate khare hendok laga laiba dukan pareng amagi mamang da ngahak khamduna dukan amadagi pot laina batawri ngai de Shija Hospital crossing dom degi higok machugi gari ama lapna thorakhi gari adi speed yang na thorak laga shakhangdaba singna tonglakpa gari adugi maningi sitta khumba mamai mamit khumba meeoi amana gari gi mingsel chingcharaga Mayengbam Pramot na tongliba gari tamna nongmei round taruk leptana kapsilam laga lamphel lom district yang na Thauduna chatki hairi attack aduda Meitei Leepun gi Luching Purel Mayengbam Pramot amadi mahaki driver gari manungda pakthaduna ngahak leiraba tungda gari adudagi kumthaduna yenglubada makhoi anina tonglakpa gari adugi maning thangba driver side ki mingsel amadi gari gi body gi sarukta nomoi maru taruk palaga phawdokhiba thengnathi hairi nomoi maru paliba gari gi mingsel adu driver seat tagi subnitagi fit ani makhai khaktamak back seat lomda chatharaga Pankibani, gari aduda kaplamba nongmei marusing adu gari dagi phawdorak laga lambi nakanda phamba dukan amagi iron shutter amadi pillar da maru ahum panthi loinana thodok thokpam adu ge lambi wangbada kapthokhraba nongmei maru ge tokning mari amasu taramba thengnakhi thodok adugi matang da paw hek phangbaga lamphel police station gi OC Khogen na Luching Lamphel police station ki team sing amni forensic ki team sing mafam aduda sangsilaktuna thizin humjin bagi thabak chathabaga loinena shakhangdaba meeoi sing adugi khongol liba hokre haina su pawas na makhatari Akoi smaina pung te meeting le na lakpani bako akoi ki office ta Langol da aduga lakan da sida gari je khamaga pot lege tawbadagi pot je yawrambadagi leidre bako leidabadagi smaina khamaga da gari je mawangda ma thawjale Wang thousand was a get pitang lay and a guy's manning Naxala Kamjale. Do Kam was a sing like a normal guy, the Lacomise. I do a later was a later sing Toga guy, Mantohang, the guy hanging in a Lonaraga, Tinjalaga, Togabaga, guys just home the game, she's a room side, the Toraga, Kapamagaki. Guy is the blue machine, the number came Tadaba. So I know who did me, I need to hold my locum. My came like this, some of them lie them, although came labor came to the some lagadum, Kapamadum Saki. Dukan manakta bazar mem tin mamphumda leiraga sumana embus tawbiram basem nongaite ai palamo ai kayoi tu no ngarang hanta inau lupa ju kuki na hat khibadagi sorang ngarang hanta lori ne masa thi phangtana mathong mangam tawraga ngarang hanta lori bane mai chak se ado sumaina mu ai ngonda ju ai di pan di palhaudre dukan di palhaude sinakan chatar sidane mai maru phaure je bolero da kapam badagi maru phaudora ga si chatar da pan bane ba si akhoi kamai lei ka amorom salaga karai da lei hingbang khang tra ba sugunu da leibang khang da na Sida kitang saphagadara haina lakjabane do leibam ju khangdre kaino gyan men ta hase kainom tawgare nongmai makhon do direct na sida tarabani na tawbang khangdana ai maning phato je gari su haude do si athubada thuna thijalaga kaino mai lena ba ibung ipasing nam ta thubada thijanbraga misak to khangdo piona khoi dukan phamba bo kijare sorok chakadaba bo khoi kire kamaina satoi no khoi khangjalak tra haba